वीडियो से हौद्रिङै म्यामदा वाफम अमतंग सेंगदोकचहौगे ngasiगी video sidi channel isida ngallingai matamda thagatchakhrabani adubu copyright strike laktuna video si lapthokibani adu moinamak hanagi video sida khara sendok semjin tawraga amuka hanna thagatchabani masigi damakta mayamda ngakpiu haizari Mijeng tabiri papunamakpu Shanjit Sharma na ahan bamaktada taramna okchari movie story Manipur na ngasi amuk mayamgi mafamda puduna lakchari ba film asigi maming Yevadu Film si 2014 da release tawkhiba action thriller category gi Indian movie amani film sina phangkhiba rating singdi IMDb da 10 gi manungda 5.7 gi rating phangi Rotten Tomatoes da 45% gi fresh rating phangi Google users na 85% gi like piba adugumba film amani film si gi director Bamsi Pedipali story writer na Bakantham Bamsi amasung Aburi Rabi haiba ani sina oi Film si number the sankhiba senpham na crore kuntha manga sankhi hairi aduga film sina tankhiba box office collection gi senpham na crore humpu tankhi hairi film si gi maroi ba saktam langliba kharagi maming panjarabada film si gi main hero Saran atopa saktam amana Satya hariba si gi saktam langliba Ram Saran Teja aduga atopa hero Satya gi saktam langliba Alu Arjun Film si gi heroine Manju gi saktam langlibi Shruti Hassan Dipti gi saktam langlibi Kajal Agrawal Shruti gi saktam langlibi Amy Jackson Dr. Sailaja ki saktam langlibi Jaya Suddha Comedian amagi saktam da Brahmanandam Buka ki saktam langliba Suprit Reddy Biru Bhai ki saktam langliba Rahul Deva adugo film si main villain Dharma Bhai ki saktam langliba Sai Kumar Phare mayam ai huzik film si wari liba haujarage aina haibada soikiba aranba amati sithauba yawu matamda mayam da ngakpiu haiba wafam thamjari Video gi marak thana nungairba paujel ama pizari Bosem lobo class 10 gi metric exam pangthokadaba tha khara khakta ngaire adomodom gi sa sing asengba parikha thadringi mangjongna asengbe exam gi mahau phangbi hanbi hosi ahan boyna open mock test for Bosem class 10 exam 2023-24 pangthoklagani 3 tier mock test haibadi tier 1 40 marks half syllabus tier 2 40 marks half syllabus amasung tier 3 80 marks full syllabus January 2024 gi hawragani asengba metric ki atmosphere question style answer script evaluation tawbuna singbagi niyam sing sab manaba mong pangthokani senior experience oja singna kupna monitor tawgani exam result overall merit list satra khudingi answer script masa masa da phangangani loina na isagi aswan ba semdokna ba hona biho 2023-24 Bosem exam gi damaktadi asuki mati kana ba mock test oiga doribani akupa syllabus exam gi mong mutawgi maramda pizariba number asida pau phawbirau loina na tha ahum gi free day care boarding yawba special revision course November 20 degi haure akaknaba sit khara khaktani thuna contact tobi hau day boarding da laser coaching khakti yawge harba suyagani sahi kun hen experience leirbo oza kya ga loina na takpi tambiga dori revision course asi yawrba singi oina free mock test printed study materials free day care free lunch breakfast asina singba kayani Sunday khudingi class test ti shoiraroi hena kupa marol gi damakte yumbirel sindam sang samna YS tutorials kwakaitel diwan leika Imphal da tanabiu afaba yumbirel gi damakte yumbirel sindam sang Relief camp ta lairiba nungsijarba satra satri singi damakte mock test ki fee amata lawjaroi loina na pangbi aba mateng su pangjagani arapa mafamda leiba oiraba su soidana pau phawbirau Film asigi ahuba sinmakta da utliba mafam asi Visakhapatnam gi jaga amadani mafam asda miyoi ahum utliba miyoi sing asigi mamingdi amana Ajay amana Deva amana corrupted oraba police officer amasu ulli makhoi ahum asina nupi ama bu koi thiri makoina phone tawduna makhoi gi kangbu sing da hangnari kangbu sing asina su hairi mahaki mari mata amadi girls hostel da su nupi asi leitre thifam khangdre hairi aduga hojik makhoi ahum na lagli base nupi asi gi mayumdani makoina nupi asi gi mama mapa gi mamang da phamle masida Ajay hari banu pasina nahaki na sanupi kadai da leikre haina hangli adubu mapa sina ai gi sanupi numit humni dagi ai su thiba khangdana leiri mahak kadai da leikibano haiba ai khangdre hairam matamasida police inspector asina nahaki na sanupi da lamdam asigi godfather haina khangnariba Biru Bhai na miyeng changkhre haibadi Biru Bhai na nahaki na sanupi bu pamle aduna hojik mahak lotuna su hinglaroi aduga mafam asida leiriba Ajay hariba nupa se Biru Bhai hariba asigi manau nupani mahak na haraklami Biru Bhai na miyeng changkhiba mahak na pamle hariba sina haki na sanupi naraibak pharabani masida mahak na yadaba tarabadi ut ongani hairam laga makhoi mafam asi thadokuna satkhre makhoi chakhraba matungda mama mapa se machanupi na leiriba ka aduda makhoi changsilagle chanupi asi su yamna pakhatna lotuna leiramli machanupi asi gi mamingna Dipti haina kawi Dipti gi mapana sangsilaktono hairare Biru Bhai gi kangbuna nahakpu angawbagi matagum koithi thiduna leire mahaki khut chankhigada khanbada aishu yamna pakhalle aduna ibema nahaki nungsinaba nupa amasu lei haibadai mahakna nangbudi nungsibra haibada Dipti na pathwai dagi su hena ibu nungsi hairambi masidagi mapana phare adu ergadi nangi nungsinari banupa adugi manakta nahak satchakro aduga makhoina uroidaba mafam amada nahak lapna punsi adu nungaina ba hona zaro haiduna mapana hairaklami masigi matungda sin nasi Satya hariba nupa asi udle mahak hujik bike ama thauduna lagli
mangonda hojik call ama lakle mahakna paikhatuna yenglubada madu dipti gi oiramle numit humni gi matungda ngasi phone tawrli basira haina saurami masigi matungda mahakna nang kadai da lei haina hangbada dipti na nangi yumgi mamangda leiri haina khumlaklami masigi matungda sinasi dipti ga satya ga se hojik satya gi yumda ure haribo wafam khudimagsi dipti na satya de tamle matamasida satya na nahan makai gunda singna nangi tungko in inaduna leire haibasi nangna ingonda tamdriba karigino nangi sibu asengba maki ingonda nungsiribara natraga gunda sing asi kibadagi aiga luhongsi haiduna haribara asumna hairaga mahakna dipti gi khut asi paiduna singlami masida dipti na kadai dano nangna ibu puge khalliba hairakpada satya na nahan makai makhoina nangbu urammani ngasidi aibu su uhange hairaklami masidagi dipti na madu ai pamde khana chainaba inai tanabagi thabak ai su pamde asumna hairakpadagi satya na fare adudi nangna ingonda pamlibasi karino haina hanglami masigi matungda sinnasi diru bhai hariba nupa asi uddi mahaki manakta magi mi ma sensilaktuna hairare dipti hariba nupi asi mahaki nungsinaba boyfriend amsu leiramni hayeng ayuk asi makhoi soidana mandirda luhongani haibagi pautare haribada diru bhai asi sauraklami masigi matungda sinnasi satyaga dipti ga se yamna harauna mandirda luhongnabagi damakta laklami adubu khangudana mafam asida diru bhai gi kangbu su yausilagle matamasida satyana yamna sauna diru bhai romda sangsinge tawrami adubu dipti na khana sainaba pamdabadagi mahakpu khamlami diru bhai na mahaki kangbu singda nupi asi poraklo haiduna yathang pirami masidagi satyana aranba matamda aranba mafamda na hak lakle hairamnaga dipti asi puduna sienkhirami makhoi ani na khusam naduna yamna kan sieli maningdana yamlaba diru bhai gi kangbu na makhoi ani bu tanari masidagi satyana maina saklaba sing paikhatuna talakleba miyoi sing adu thomba horaklami makhoi ani si asumna selakpana hojik senpham lambi leitre masidagi talakleba miyoi sing aduna dipti asi phana nabagi damakti sensilaklami matamasida satyaga phatraba miyoi sing asiga yamna kanba fight amasung mafam asida tawnarami diru bhai gi kangbu ase satyana yamna thina phurami masigi matungda mahakni yengthorpa matamda dipti du mahakki manakta leiramdre mahakna dipti du koi kauri adubu dipti di phatraba miyoi sing aduna machin menduna pharaga pukre asumna satyana dipti asi thirakpana phaklang amagi wangmada leiduna amana amabu unaramde nakalamadana phatraba kangbu asina dipti bu phaduna leirami nakalamadana satyana koi kauduna leirami dipti ase machin men khrabanina mahak kaubu sungamlamde adubu mahak ki pikna thokliba khonjel adu mamai thangda satyana taraklami masidagi mahak dipti gi manakta changlaktuna mahak pu phariba miyoi sing adu yamna tamthina phurami masidagi phatraba miyoi sing adu satya asi kibadagi mafam asi thaduktuna selami adubu satyana hathoklage matagu miyamna kanna tanaraklami mafam asida diptina satya bu thatle aduga nahaki adugumba tamthiba matawudu ubada ai yamna kijare ai asigumba i nai tanaba khana chainaba se ai pamde aina pamjaba aina nungsijabadi nang khaktani nangna bu ai gi inakta leiriba makhaidi ai hingkhini haiduna mahakna kaptuna satya asi bu khamlami masidagi satya se khanaba tokle aduga diptina aibu mafam asidagi yamna lapa mafam da buwiro hairaklami masigi matungda sinasi satyaga diptiga se yamna lakpa mafam amada chananabagi damakta bus station da laklami makhoi hojik bus ta kakhatuna phamle makhoi ani yamna harauna leiri tanja sida nakaldagi biru bhai gi kangbu na makhoi ani bu urami aduga kangbu asina biru bhai da pau pikhre makhoi ani se hyderabad chananabagi damakta bus ta kakhatuna leire haina pau pikhre masigi matungda uliba sinasi biru bhai ase dipti gi mayumda laktuna dipti gi mama mapa ga wari shanari aduga biru bhai na dipti gi mapa da hairami nasanupi bu losinduna thamba natra haina mathamasida mapana aigi isanupi gi mathwai kannabagi damak aina tawbangamdaba thabak amata leiroi hairami wafam asi tabadagi diru bhai si hawalaktuna mahakki ngakti yetliba angangba phi asiga dipti gi mapabu saramda lahatuna mafam asida hatoklami masigi matungda mahakna thanga masatuna dipti gi mamabu su saramda thanga lenduna halami aduga mahakna inspector adu da hairami mapuroibana mahakki nupi sida singnabadagi masamaki mapuroibana hatoklaba matungda nupa asina masa matomta suicide tawbani haiduna hayengi khabar da ira u haina inspector asida hairami masigi matungda mahakki manau nupa ajedo onsilaktuna hairari nupi aduna aibu mirairaga chakibani aigi oiba phanglaroidaba mahak adudi kanagi su oiba yarroi haina mahak hairalami aduna diptiga satyaga se hananaba yathang pikhre aduga mathangi sindau libasina hojik numidangi matam oire diptiga satyaga tongliba bus asi lambi da lakli adubu khangudana yamlaba gari kayana hariba bus asi question khre matamasda satyana makhoibu phagadabagi tanarakle haibasi khangbadagi mahak mapanda thokina honarami adubu diptina mahak pu satkidana ba yalami masigi matungda deba hariba diru bhai gi miyo esim bus manungda kakhalakle aduga satyaga diptiga bus manungdi yaubra haiduna koyeng yenglaklami masidagi satyaga deba kasi thengnakhre makhoi ani khut thanaraklami amadi corrupted oreba police officer adusu mafam asida yauri makhoi ani ga satyaga si yamna kanna phunari asumna phunarakpa matam asida debana diptigi mangak samda thangna namduna leikre matam asida satyana sanbiduna mahak pudi thaduk piu haiduna mahak haijarami adubu deba hariba nupasina satyana hanjin haijariba wafam asi tabi bagi mhuta happy journey hairaduna dipti gi mangak samda thangna lenkhre
Hauzik Satyagi mamitta karigumba mata ude Dipti khaktani mahakna uriba Tanja sida Deva hariba nupa asina sangsilaktuna Satya asibo hanjina thangna thilammi aduga maningdana police inspector oiba nupa aduna phari mafam asida Dipti ga Satyaga se amana amagi mamitta yengnaduna makhut ani tingthokna duna leire makhoi ani lambadi phangnade mamitta gi mapi ta duna makhoi ani se amana amagi mamitta yengnaduna makhoi ani se mafam asida sire masigi matungda Diru bhai gi manau nupa aje asi sangsilaktuna bas ase mai thadoklo haiduna yathang pirami masigi matungda sinasi nongale mafam asida mioi ke ana tinkhre bas tanga sai tonglakiba mioi singadu loina mai chaktuna sire mafam asida TV gi reporter kaya laktuna TV channel singi news report tawri ambulance kaya ana mafam asida thankhre mioi kaya ana asiba haksang hondokli aduga mafam asida asibo hondokpu nupa amana Satyagi haksang ase singkhatluba matamda mahaki khudangda mihul phanglamni masidagi mahakna lauduna nupa amadi hingli haina hairaklamni masidagi mahakpu ambulance amada hapkatuna hospital da purakle Hauzik Satyagi haksang ase doctor singna yengli amadi makhoi angakpu phauramni Satyagi haksang ase hauzik ayambana maina sakli mahaki mai nakan namadi punna maina sakre aduga nakan namadi thoina kaiba leite matamasida doctor singna masidi Dr. Shaileja bu kau aikhoina ngamlaroi hairami masigi matungda Dr. Shaileja hariba nupi asi mafamsida udle Dr. Shaileja na soklaba Satyagi x-ray na singba sing yengli aduga doctor singa sina hairami 70% di loina maina sakre asuk sathina soklaba si phawbuda mahakna matau karamna hinglibano haibase aikhoina ngaki haiduna Dr. singa sina hairam masidagi Dr. Shaileja na mahak hingba pamli karigumba maram amagi damakta mahakna suksoi soidana hingadabani haiba wakhalama mangonda yawbagini matamasida Dr. Singna mahakbo aikhoina mu hingan baibasi ngamgadawbu mandre hairami masida Dr. Shaileja na soklaba nupa asinadi thauna handraga nakhoina karigi thauna hangadawribano haina ngangaklami masidagi Dr. Singh asina patient asi hojik koma da laikre mahak kini haibada imung manung amatana mahak pu thiraktre karigumba mahak asi asoengam yaukiba tarabadi kanana mahak ki daita pubigani hairaklami masida Dr. Shaileja na mahak ki daita di aina pugadabani mahak pu hojik mak operation tawro haiduna yathang pirami masidagi Dr. Singh asina hojikti Satya asibu operation gi damak sem sakre mahak pu yamna sathiraba surgery kya tawkhre masigi matungda sinasi ngasidagi thatara gi matungda amuk udle Satya ase hospital ki phamungda maida bandage yetuna leibagi saktam asi udli mahakki mamitta Dipti bu thangna lelaga hatkibagi saktam adu hanjin uraklami masidagi mahakki heartbeat ase khongjen yangna sengkhalaklami khangugdana mahak mikap thorkle mafam asida leiriba doctor nurse singna Satya ase phana na bahonari matamasida Dr. Shaileja su mafam asida yausilakle masidagi Dr. Shaileja su sensilaktuna Satya ase bu phana na bahonarami adu bu phaba ngamlamde mahakna sanbiduna nahakna hai humliba silepiu hairami adu bu Satya ase phaba ngamlamde masidagi Dr. Shaileja na yamna kanna sanbiduna nahakna tawriba thong silepu haiduna kanna lawraklami aduga mahakna hairaklammi nahakki punsi ase nahakki natte aina nangonda piba punsini hairaklammi aduna sanbiduna nahak tawriba thong silepu hairaklammi masigi matungdagi Satya ase tumina laikre matungda leiriba nurse singna mahakki maida yeliba bandage sing asi lapthoroklami mahakna mit hek pangthorokpaga Dr. Shaileja asi mamangda leiramba mahakna ui masigi matungda Shaileja na nahakki na punsida amukta thokhidriba angakpa donga sidi uragani hairami masigi matungda mungsen ama pusilaktuna mangonda uhalami adubu Satya na mingsenda mahakki saktam adu ubada makakpada loikre magi hanagi saktam adu natre atopa mioi amagi saktam oiramle masi ubada mahak pungak ngakpa haibudu oire masidagi mahak asi wakhan aduki matik shoklammi masigi matungda Dr. Shaileja na hairaklammi nahakki operation ase araiba natte yamna complicated oiba operation amani aduna matam kharadi pothakho madugi matungda thokliba thodok-sing asi nahak tapna gyan taraklagani hairamlaga doctor si satkhre adubu Satya ase mahak tumina leiramde hujik wakhal kanna sungli thokliba thodok-sing amadi hojik kari tawsigi haiduna mahak wakhal kanna sanari masigi matungda sinasi hospital asida leiriba nurse asina mahakki sana thaknaba pusilakpa matamda Satya ase hospital asigi bed asida leiramdre masidagi Dr. Shaileja amadi atopa doctor sing aduga punduna Satya na leiramliba ka asida sensinarle aiba serol amasu mafam asida thamlamli iramliba wahi ase haiba wahi dagi hena atei amata iramde masidagi manakta leiriba doctor amana mahakna asumna hospital asidagi senkribase hospital asigi mingcha thirgani hairaklammi masidagi Dr. Shaileja na mahakpu areibi pambai sizinaduna thigadabani haina hairaklammi masigi matungda sinasi Satya ase naito moina sorokta chali mahakna truck amada ka khattuna mahakki leifam oiriba Visakhapatnam lomda chatkre mahakna truck asida tongna mahakki mamitta Dipti tabu uduna leirammi masigi matungda mahakna ngasai Dipti bu hatchiba kangbu adugi maramda thigatpa horaklami phatraba mioi kangbu usina leiriba mafamsing kana punba karamba mafamsingda chatpano haibana singbagi camera ama siznaduna mahakna photo kaplami masigi matungda mahak mayumda lakle adubu mahakki yum ase hojik yonthoknabagi notice ama thetuna leiramle mahakna ngakbaga loinana thong ase thiluba matamda mafam asida nupa ama tholakle tholakliba nupa asi mayamna su henna masak khangbiramlagani South Indian gi oina maming leiriba comedian Brahmanandam haibaduni
ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕꯁꯤ ꯃꯍꯥꯛ ꯃꯁꯥꯁꯤ ꯁꯠꯇ꯭ꯌ ꯀꯧꯏ ꯍꯥꯏꯖꯤꯟꯗꯨꯅ ꯌꯨꯝ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯌꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯂꯦ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯕꯨ ꯂꯩꯅꯅꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯁꯠꯇ꯭ꯌ ꯑꯁꯤꯕꯨ ꯎꯕꯗ ꯅꯍꯥꯛ ꯀꯅꯥꯅꯣ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯌꯨꯝ ꯑꯁꯤ ꯃꯤꯅ ꯂꯩꯈ꯭ꯔꯦ ꯅꯍꯥꯛ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯁꯠꯇ꯭ꯌꯅ ꯑꯩꯒꯤ ꯃꯤꯡ ꯁꯠꯇ꯭ꯌ ꯀꯧꯏ ꯍꯥꯏꯒꯦ ꯇꯧꯔꯝꯂꯒ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯑꯁꯤ ꯍꯥꯏꯗꯣꯛꯇꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯔꯥꯝ ꯀꯧꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯨꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯁꯠꯇ꯭ꯌꯒꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯅꯁꯨ ꯈꯨꯝꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯌꯨꯝ ꯑꯁꯤ ꯌꯣꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯦ ꯃꯔꯝꯗꯤ ꯁꯠꯇ꯭ꯌꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯛꯂꯕꯅꯤꯅ ꯃꯍꯥꯛ ꯑꯁꯤ ꯁꯠꯇ꯭ꯌ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯈꯪꯂꯒꯅꯤ ꯃꯁꯤꯗꯒꯤ ꯌꯨꯝ ꯂꯩꯕ ꯂꯥꯛꯏꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯑꯁꯦ ꯁꯠꯇ꯭ꯌꯒꯤ ꯃꯥꯝꯃꯅꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯁꯠꯇ꯭ꯌ ꯑꯁꯤ ꯉꯛꯂꯝꯃꯤ ꯐꯔꯦ ꯑꯗꯨ ꯅꯍꯥꯛ ꯑꯁꯤ ꯁꯠꯇ꯭ꯌꯒꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯔꯕꯅꯤ나 ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯎꯕꯗꯤ ꯂꯩꯕ ꯌꯥꯒꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤꯗꯒꯤ ꯍꯦꯟꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯍꯥꯛ ꯏꯃꯨꯡꯗ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯌꯨꯝ ꯑꯁꯤꯒꯤ ꯃꯆꯤ ꯃꯌꯥ ꯑꯃꯗ ꯂꯩꯌꯨ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯠꯇ꯭ꯌꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯊꯧꯁꯥꯗꯅ ꯑꯇꯣꯞꯄ ꯑꯔꯣꯟꯕ ꯀꯥ ꯑꯃꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯛ ꯆꯪꯈꯤꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯁꯤ ꯎꯕꯗ ꯃꯍꯥꯛ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯅꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯁꯤꯗ ꯁꯠꯇ꯭ꯌꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯍꯨꯝ ꯃꯔꯤ ꯍꯥꯠꯄ ꯂꯥꯛꯄꯅꯤ ꯍꯥꯏꯔꯛꯄꯗ ꯁꯠꯇ꯭ꯌꯒꯤ ꯃꯥꯝꯃ ꯁꯥꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯠꯇ꯭ꯌ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯉꯁꯥꯏ ꯃꯍꯥꯛꯅ ꯀꯥꯞꯂꯛꯈꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯊꯣꯛꯇꯨꯅ ꯐꯛꯂꯥꯡꯗ ꯊꯦꯠꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯍꯥꯟꯅ ꯍꯥꯠꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯃꯐꯝ ꯑꯁꯤꯗ ꯏꯊꯣꯛꯇꯨꯅ ꯊꯝꯂꯝꯃꯤ ꯅꯝꯕꯔ 1 ꯑꯣꯏꯅ ꯃꯍꯥꯛꯅ ꯏꯔꯤꯕꯁꯤꯅ ꯗꯦꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯤ ꯅꯝꯕꯔ 2 ꯗꯅ ꯕꯤꯔꯨꯚꯥꯏꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯖꯦ ꯑꯁꯤꯅꯤ ꯅꯝꯕꯔ 3 ꯗꯅ ꯀꯔꯞꯇꯦꯠ ꯑꯣꯏꯔꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅꯤ ꯑꯗꯨꯒ ꯅꯝꯕꯔ 4 ꯗꯅ ꯍꯥꯏꯕꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯙꯤꯔꯨꯚꯥꯏ ꯑꯁꯤ ꯍꯥꯠꯄꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯏꯊꯣꯛꯇꯨꯅ ꯊꯝꯂꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕꯁꯤꯅ ꯗꯦꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯣꯔꯣꯛ ꯃꯌꯥꯏꯃꯛꯇꯗ ꯃꯍꯥꯛ ꯅꯨꯄꯤ ꯑꯃ ꯀꯟꯅ ꯊꯤꯔꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯄꯨꯟꯗꯨꯅ ꯉꯁꯥꯏ ꯗꯤꯞꯇꯤ ꯊꯤꯕꯗꯧꯅ ꯅꯨꯄꯤ ꯑꯃꯕꯨꯁꯨ ꯃꯈꯣꯏꯅ ꯐꯥꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯃꯍꯥꯛ ꯀꯟꯅ ꯁꯥꯎꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯠꯇ꯭ꯌ ꯑꯁꯤꯁꯨ ꯗꯦꯕ ꯑꯁꯤ ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯃꯈꯨꯠꯇ ꯊꯥꯡ ꯁꯣꯔꯤ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯗꯦꯕ ꯑꯁꯤ ꯍꯥꯠꯀꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯌꯥꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯗꯤꯞꯇꯤꯅ ꯃꯃꯥꯡꯗ ꯃꯉꯣꯟꯗ ꯌꯥꯟꯈꯤꯕꯗꯣ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯗꯤ ꯗꯦꯕ ꯑꯁꯤꯒꯤ ꯊꯕꯥꯛꯇ ꯊꯥꯡꯅ ꯊꯤꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯁꯨ ꯑꯁꯨꯝꯅ ꯎꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜ ꯑꯗꯨ ꯇꯣꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯠꯇ꯭ꯌꯒ ꯅꯨꯄꯤ ꯑꯁꯤꯒ ꯑꯣꯇꯣ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯗꯦꯕ ꯑꯁꯤ ꯅꯨꯄꯤ ꯑꯁꯤ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯅꯨꯄꯤ ꯑꯁꯤꯒ ꯁꯠꯇ꯭ꯌꯒꯁꯦ ꯃꯐꯝ ꯑꯁꯤꯗ ꯎꯠꯂꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁ꯭ꯔꯨꯇꯤ ꯍꯥꯏꯅ ꯀꯧꯏ ꯁꯠꯇ꯭ꯌꯅ ꯁ꯭ꯔꯨꯇꯤꯗ ꯍꯪꯂꯝꯃꯤ ꯕꯤꯔꯨꯚꯥꯏ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯪꯒꯤ ꯇꯨꯡ ꯏꯟꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯃꯁꯤꯗ ꯁ꯭ꯔꯨꯇꯤꯅ ꯎꯗ꯭ꯔꯣ ꯑꯩꯒꯤ ꯁꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯅꯤ ꯍꯣꯠ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯎꯖꯕꯅꯤ ꯍꯥꯏꯔꯝꯃꯤ ꯙꯤꯔꯨꯚꯥꯏꯕꯨ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯍꯥꯛꯅ ꯂꯤꯔꯝꯃꯤ ꯁꯥꯔꯒꯤ ꯕꯣꯗꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯐꯣꯇꯣ ꯑꯃꯠꯇ ꯀꯥꯞꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯨꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯕꯤꯔꯨꯚꯥꯏꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯗꯦꯕ ꯑꯁꯤꯗ ꯑꯩ ꯅꯨꯄꯤ ꯑꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯈꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁ꯭ꯔꯨꯇꯤꯅ ꯍꯦꯛ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯕꯤꯔꯨꯚꯥꯏꯅ ꯇꯥꯟꯅꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯤꯍꯟ ꯈꯪꯍꯜꯂꯝꯃꯤ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤꯁꯨ ꯁ꯭ꯔꯨꯇꯤꯅ ꯁꯠꯇ꯭ꯌꯗ ꯂꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯠꯇ꯭ꯌꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯥꯟꯅꯔꯛꯂꯕꯗꯤ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯃ ꯂꯩ ꯍꯥꯏꯅ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯁ꯭ꯔꯨꯇꯤꯅ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯃꯠꯇ ꯂꯩꯇꯦ ꯕꯤꯔꯨꯚꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯤꯕꯗꯒꯤ ꯀꯅꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯪꯒꯠꯅ ꯐꯥꯎ ꯌꯦꯡꯗꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯠꯇ꯭ꯌꯅ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯪꯒꯤꯠ ꯑꯃ ꯄꯤꯕꯗꯒꯤ ꯁ꯭ꯔꯨꯇꯤ ꯑꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯃꯗꯤ ꯃꯍꯥꯛꯁꯨ ꯌꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯁꯠꯇ꯭ꯌꯒ ꯁ꯭ꯔꯨꯇꯤꯒꯁꯤ ꯍꯣꯇꯦꯜ ꯑꯃꯗ ꯐꯝꯂꯤ ꯃꯁꯤꯗ ꯁꯠꯇ꯭ꯌꯅ ꯅꯍꯥꯛ ꯀꯔꯤ ꯁꯤꯟꯐꯝ ꯇꯧꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯁ꯭ꯔꯨꯇꯤꯅ ꯑꯩ ꯐꯤꯂꯝ ꯀꯨꯝꯕ ꯄꯥꯝꯃꯤ ꯍꯤꯔꯣꯏꯟ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯕꯤꯔꯨꯚꯥꯏꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯌꯧꯁꯤꯜꯂꯛꯂꯦ ꯃꯁꯤꯗ ꯁ꯭ꯔꯨꯇꯤꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯣꯝꯗ ꯑꯣꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯀ꯭ꯋꯥꯛ ꯃꯥꯟꯕ ꯑꯃꯁꯨ ꯊꯣꯛꯂꯛꯂꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯟꯖꯥꯎꯒꯤ ꯐꯤꯕꯝ ꯑꯣꯏꯕ ꯑꯃꯁꯨ ꯊꯣꯛꯂꯛꯂꯒꯅꯤ ꯑꯗꯨꯒ ꯍꯥꯃꯦꯡ ꯌꯥꯎ ꯃꯥꯟꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯊꯣꯛꯂꯛꯂꯒꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯊꯣꯛꯂꯛꯂꯦ ꯃꯇꯨꯡꯗ ꯁꯠꯇ꯭ꯌ ꯑꯁꯤ ꯒꯨꯟꯗꯥ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯀꯥꯡꯕꯨ ꯑꯁꯤꯅ ꯑꯩꯈꯣꯏꯁꯦ ꯗꯦꯕꯒꯤ ꯀꯥꯡꯕꯨꯅꯤ ꯍꯥꯏꯗꯨꯅ ꯙꯧ ꯇꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯒꯨꯟꯗꯥ ꯀꯥꯡꯕꯨꯒꯤ ꯂꯤꯗꯔ ꯑꯁꯤꯒꯤ ꯈꯖꯥꯏꯗ ꯁꯠꯇ꯭ꯌꯅ ꯊꯥꯔꯝꯃꯤ ꯃꯁꯤꯗ ꯁꯠꯇ꯭ꯌꯅ ꯅꯪꯉꯣꯟꯗ ꯊꯥꯕ ꯅꯠꯇꯦ ꯗꯦꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯊꯥꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯁꯤꯟꯅꯗꯨꯅ ꯈꯖꯥꯏ ꯅꯥꯛ ꯌꯦꯠ ꯑꯣꯟꯗꯨꯅ ꯊꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯁꯠꯇ꯭ꯌꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯁꯤꯗ ꯗꯦꯕꯅ ꯅꯪ ꯃꯐꯝ ꯀꯗꯥꯏꯗ ꯂꯩ ꯍꯧꯖꯤꯛ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯁꯠꯇ꯭ꯌꯅ ꯉꯁꯤꯗꯤ ꯃꯗꯨ ꯄꯥꯝꯕꯒꯤ ꯃꯨꯗ ꯑꯣꯏꯗ꯭ꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯑꯩ ꯃꯐꯝ ꯑꯃꯗꯤ ꯃꯇꯝꯗꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯈꯪꯍꯜꯂꯛꯂꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯉꯁꯥꯏ ꯁꯠꯇ꯭ꯌꯒꯤ ꯃꯥꯝꯃ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯠꯇ꯭ꯌ ꯑꯁꯤꯒꯤ ꯂꯝꯕꯤ ꯊꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯝ ꯊꯥꯈꯤꯕꯗꯨ ꯉꯁꯤꯅ ꯂꯣꯏꯔꯦ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯤ ꯈꯔ ꯍꯥꯠꯄ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯨ ꯍꯥꯠꯂꯕꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯁꯤꯗ ꯁꯠꯇ꯭ꯌꯅ ꯉꯁꯤ ꯑꯃ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯑꯗꯨ ꯅꯨꯄꯥ ꯑꯁꯤꯗ ꯎꯠꯂꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯁꯤ ꯉꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯁ꯭ꯔꯨꯇꯤꯒ ꯁꯠꯇ꯭ꯌꯒꯁꯦ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯐꯝꯂꯤ ꯇꯥꯟꯖꯥꯁꯤꯗ ꯗꯦꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯂꯥꯛꯂꯦ ꯃꯁꯤꯗꯒꯤ ꯗꯦꯕꯅ ꯁꯠꯇ꯭ꯌꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯂꯦ ꯑꯩ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯦ ꯅꯪꯒꯤ ꯃꯅꯤꯡꯂꯣꯝꯗ ꯑꯩ ꯂꯩꯔꯦ ꯅꯪ ꯍꯧꯖꯤꯛ ꯌꯦꯡꯂꯛꯂꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯠꯇ꯭ꯌꯅ ꯗꯦꯕꯔꯣꯝꯗ ꯁꯨꯡꯌꯦꯡ ꯌꯦꯡꯗꯅ ꯇꯧꯁꯤꯟꯅꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯗꯦꯕ ꯑꯁꯤ ꯁꯠꯇ꯭ꯌꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯦ
Sumaina asum tausinaduna adum pukhibana hojik deva ase mi asikpa jaga amada purami matamasida devana pangdaba nang kadai da leikre hojik nangi mangda ai lagle nang hojik tholoklo haiduna laudun leami masigi matungda setana mahakki manakta tholoklaga khutum mase kanna tasilaga deva gi marai bakta thinbada deva ase wandharami masigi matungda sinasi biru bhai gi manakta nupa ama laktuna envelope ama pirare envelope asi singthoktuna yenglubada deva gi photo ama cross mark singduna tharakli aduga photo asigi maningomdana number 1 haina thari masi ubada biru bhai asi ngaklami aduga mathangi sinda ulibasina deva se saukri amada punduna masada high voltage oiba wire kayana fit tawduna thamlamne masidagi devana mamangda leiriba satyada lauduna hairakami nahak sengna hayu nahak kanano haiduna satyana mahakki makhutta pairiba wire anido electric current chatliba wire aduda connect tawrami masigi matungda satyana devagi manakta sangsilaktuna hairare ngasidagi thataragi mamangda hyderabad chatkadaba bus amada dipti kaubi amaga satya kauba amaga yaukibadu ningsinglibra haina hairakami masida devana adubu nahak kanano hairakami masidagi yamna hauna satyana ai satyani haiduna laurakami asumna mahakna lauraba matungda high voltage oiraba electric current adu devada connect tawsilami masidagi mahak maina singduna yamna wana khanglami aduga satyana hairami nakhoina mihat mipun kaya tawkhibado hojikti nakhoisu awabasi khanglamnagani hairami numittuda nakhoina mara laijadrabi adubu hatkibado kayam waramgani haibaduna hak khangu hairami asumna deva asibu hanjin maina singhalami asumna tawringi tanja sida biru bhaina call tawsilaklami call asibu satyana ogle aduga devaga wari sanahlami devana kaptuna biru bhai aibu kanbiu hairami masidagi biru bhaina kanano nupa ado haina hanglaklami devana maming haidringaida phone silang thokirami biru bhaina devabu thinabagi damakta sar pumba satuna deva asibu koithi thiu haiduna mahaki mi singde yathang tawtharami aduga somdana devana kaptuna aibu kanbiu aibu hatpiganu hairami masidagi satyana devagi masamadu paiduna hairami numit adudasu diptibu nakhoin halamdaida aina mittagi pitaduna mahakpu kanbiu mahakpu hatpiganu haikibadai nakhoina yaba lekhidabani asuk kuiraba matamasida nakhoina miyoi kya halakhibagi nakhoina nungaiba phongdokibado ngasidi nasana nasabu sijabagi nungaiba phongdokjaro haina satyana hairami aduga devana happy journey haiduna diptibu hatkibagi saktamadu urakpadagi diptibu hatkibaduga manana satyanasu happy journey haiduna leiriba electric current adu direct full oina deva asibu chinghalami asumna deva ase maina chinghanduna thamlamnaga satya ase mafam sidagi chatkre hojik deva ase yamna wana maina singbagi chaina ase khangduna leihuri asumna mahak ase khangbe yaba khanglaba matungda mahak hojik sire aduga mathangi sindana devana siriba mafam asida mafam asigi ACP police officer asi thigat abagi damakta lagle mafam asida satyana karigumba clue amata thamlamde maram asina police sing asi susamam nabo oire haina ningai tanja asida biru bhai asi mafam asida lagle masida ACP asina ngasigi mihat panupa ase yamna planning tawwa heiba mi oigani hairami adugo wafam amana mahakna devasi hat kyaragadi yamna laina hat pasungamgani adubu mahakna mafam asida puraklaga devasibu yamna ot nairaga halibasinadi mahak karigumba laman singningba amagi apamba leibagi wafam mali hairami wafam asitabada biru bhai ase angakpa amadi poklamni masigi matungda sinasi satya ase mayumda halakle tanja asida mahakki mama sariba nupa asina TV on tawruba matamda ngasai satyana halamba nupa adu pawado TV da lakle masi ubada satyagi mama saba nupa ase ngakpada loikre haibadi ngasai satyana mangonda photo ulamlabani haluni haiduna adubu asengmu maki sibagi pawsi tabada mahak ngakpada loikre amadi mahakki manakta leiriba ram hairibase haibadi mahakna haijinaba ming oina ram haina haijinkhibani hariba nupa ase ubada mahak kiba phawrami masigi matungdagidi mahakna satya sida aina nganghaidaba wa kaya ngangkhibado ai lanjare haiduna mahak haijaraklami masidagi satyana aigi maramda khangbasi nang khaktani karigumba pawasi lik oiraklabadi aduga aigi ayaba yaudana nangna yum asi thadoklaga chatlabadi mi sibagi pawasi mathangdadi nangi oigani hairakpada mama sariba nupa asi pakhatpada loikre masing matungda sinnasi mahakna hatkadaba singi list ta leriba number 1 oiramba devasi sirabanina number 2 oiriba biru bhai gi manaw nupa aje asida amuk mahakki mieng thamlagle masigi matungda sinasi biru bhai ase mahaki kangpu ka loina na phamduna misi asigi matangda makhoi khanarami haibadi kana gumbana laman singingbagi oiriba jala haibadu makhoi khanarami hariba tanja asida satyana awangba building amagi mathakta leiduna makhoina wa khanariba si binocular amagi matengna yanglami masigi matungda mahakna biru bhai da call tawsilami aduga mahakna hairami sar ai ase devagi mini sar na ngaujariba nupi adugi leifam aina khangle hariba pawsi aina devada tamge tawringai da mahakti sibana hankre asumna harakpadagi biru bhaina phone ase manaw nupa ajedo oina pirami asumna aji ko ina wari sanakre ajena nang karai ta leigadabano haina hangbi matungda satyana mafam adu taktuna mahakpu kaurami masigi matungda sinasi satyaga srutiga si wari sanari ngasai sikhipa deva adugi khabar de yaurokpa pawdusu yengnaduna wari sanari matamasida satyana nahak film kumningi haibadai acting tawba pami haibadai aina nangi damak phawrba director ama nangbu film kumanaba hairurabani hairami masida shruti ase adugi matik haraurami aduga mafam asida satyana director ama nek lure hairibase magi ma masaba nupa asibun mafam asida mahakna kausile aduga shruti
Shruti ga khangna halle Shruti na su yamna phawraba director oirboy ningduna yamna haraujarami mafam asida Brahmanandam na utliba comedy gi scene ase yamna nokningba haibadu oi asumna tawringi tanja asida Biru bhai gi manaw nupa aje ado mafam asida yausilale mahakna call tawduna masai mangonda pau pirakhiba nupa adu thiri asumna tawringai Satyana maningomdagi laktuna rosa ma pirare ahanbadadi aje asingaklammi adubu Satyana yamna tawsinaba acting ga loinana aina nupi amabu tha ahumdagi yamna wana tanajarakpani adubu nupi asina yamba nangbu ubada atugi matik ngawkhre hairi yambado oina luptuna laikre aina hangbadadi yadre adubu yambado oina pungaw ngawduna laikre asumna Satyana hairami masidagi ajena kanano nang hairiba nupi asi haibada Satyana Shruti da khut thinduna taklammi Ajena yengthorokpa matamdadi Shrutina Ajeda yengduna khut haiduna leiramne aduga somdana director saribasina hairami nanga pagadoriba hero do ada leire hero osina tawgadaba thabak adu Satyana taklibani asumna haijilami aduga director saribasina hairami tha ahumdagi masi nangna ukhrabani aduga nangna I love you haina naba koitan tanaba saribani haiduna Shruti da hairami masida Shrutina hariba acting adu ai manaba mongda ai tawjagi hairami masigi matungda Satyana laktuna Shruti da hairare tawriba khudingmak asi audition ni nahaki yamna phajaba acting utlu yamna malhallu karigumba audition asida mai paklabadi nahak asengba maki oina director sabasigi anauba namgadoriba film sigi heroine ase nang oiragadabani hairami wafam si tabada Shruti ase aduki matik haraurami amadi mahang hairami aigi araibi thakto honaduna acting asi manana ba honagani hairami asumna Shruti asina sangchalaktuna Biru bhai gi manaw nupa aje asida hojiki director na taklakriba wari adumak hairare adubu somdadi aje asidi tawnariba thawng asi khangbanate mangondadi nupi asina aseng maki mangonda ngawraboi ninglure amadi Shruti asi ubada aje asidi pungaw ngawkhre masigi matungda Satyana laktuna yamba nang karisu warunu nupi asigi damaktadi ai leiri aina loina phanana ba singene hairami masida ajena masigi nupi asi aina yamna pamjare aduna oiningba ma oisanu nupi asi aigi oidaba yade hairaglami wafam asi tabada Satyana mahakna silliba khujin thorang asi mai paklagani haibasi mahakna khanglammi asumna ajega Shruti ga se toina thengnahalami Shruti dana film gi shooting gi acting tawribani haijili aduga ajedana awoiba maki oina haijili asumna aje ase hojikti pungaw ngawre aduga Shrutina director sariba asigi manakta laktuna hairare hero oigadoriba mi ase pamde haiduna hero oigadaba haibadudi Satyadawna masak matau phajaba oigadabani yengbada nupa thokpa mi haibadu oigadabani aina awoiba makisu Satya asi nungsijai haiduna Shrutina hairami masigi matungda sinasi aje ase Shruti gi nungsibana ngawduna mahak puba thangba ngamdre aigi kok asi wakhalamada tawre haiduna hairaklami asumna tawrabade ai soidana siragani hairami masida Satyana madugi matamsu lakini nang khitang ngayu hairami aduga mahakna ngasai aje asi sibagi masing thirakpada ani subada thamlambado hojik mahakna ahum subada onthokle aduga phatraba police inspector adu oina ani subada thamjilami ngasai hariba police officer ase ahum subada thamlambani hojikti mahak oina ani subada thamle masigi matungda sinasi hojikki corrupted oiraba police officer tu udi mafam asida Satya su lakle masida inspector asina kaidawu lakpano haina hangbada aigi yamna luna khangnajabi imanabi ama mangkhre madugi damakta missing complaint tawu lakjabani hairami matam asida police officer asina photo yaubra mahaki haibada yaujai haiduna puthorakpada photo adu de yengluba matamdadi makhoina hatokhiba dipti haiba nupi adugi photo oiramle masi uda police officer singakpada loikhre masidagi police officer asina khonje niktuna nupi asi mangkhiba numit kyani rom sure hairami masida Satyana numit 10 rom sure hairami wafam sitabada police officer sina yamna sauna Satyada nangbu ngawrabara hairaklamага ngaikho nang ngahaktang leikho hairamlaga mahak phone call ama Biru bhai da tawrami aduga mahakna Biru bhai da hairami ekhoina tha 10 gi mamangda miyoi ani hatkibado amana Satya amana Dipti haibido haribu wafam asi pallubada asibagi wakari gi palaklibano haiduna Biru bhai na saurlami matamasida police officer sina hojik nupa ama mafam sida laklaga ngasidagi numit 10 rongi mamangda nupi ama mangkhre haiduna complaint tawragli mangkhre hariba nupi asi ekhoina hatkiba Dipti hariba nupi asi gi photo oiramle hairaklammi matamasida Biru bhai na complaint tawbula liba nupa adu lemna thakinu mahak aigi nakta pura u hairaklammi masdagi police officer sina yama thuna sangchilakpa matamdadi Satya ase mafam asida leiramdre police officer sina mapanda sen thoroktuna yengba matamda Satya ase mahakki bike adu thoduna satkadabagi tawramle police officer sina nahak ngai kho haina laurami adubu Satyana yamna karemna bamongda gari asi thoduna satkirami masdagi police officer ase mahakki maningda tanarakle asumna adum tanarakpana hojik Satya ase shopping mall amagi mamangda yaure aduga mahakna gari asi khamnunmaga manungda sensinkhre matungda police officer ase su tanaraktuna shopping mall asigi manungda sangsinkhre aduga film asi yengliba ikhoida shopping mall gi mamangda theliba gari asi uli gari asida tariba pungsing asi pung 9 ga minute 9 taba matamda makhoi si sangkhibani aduga gari asi gi pungsing ase pung 13 ga minute 15 satpagi matam amu uli hariba matam asidadi shopping mall asida police na pung thankhre aduga ngasai utkhiba ACP police officer asi su mafam asida lagle aduga ACP asina mall asigi manungda sanglakpa matamdadi ngasai sattagi matungda tanarkhiba police officer adu mafam asida thauri yanduna siduna leiramle ACP asina siriba police officer asigi thabaktagi photo ma lauthoktuna yenglami photo asi Biru bhai ga siriba police officer asika kaminabani masida su officer asigi cross mark ta kaktuna thamle
aduga photo asigi maningdana number 2 haiduna tharga leiramle masidagi ACP asina puk hawatuna mafamsda leiriba miyam asina police officer asi siba matamda kanamatana uhogdabara miyo amatadi uba yawramgani kana uhobu yawi hayu haiduna hanglami matamasida setna maninglomdagi khut thangalakami aduga sette ase police station da puduna ACP asina wahang hangli matau karamna mahak asi hatkibano haina hangli matamasida sakhi oiba miyo ama saduna sette masamangna ngasai mahakna police officer asibu matau karamna hatkibano haibadu film yengliba ikhoida flashback oina udli police officer sina sette bu tandarakpana hojik sette ase lip amagi manungda sangkhre aduga mahak kakhatre matamasida police officer sisu atop lip amada amuk tanaraklami adubu lip asi thong hangdorkpa matamdadi settena sanglaba thori ama lengbande yanduna leiramle masidagi police officer sina na hakana no haina hangaklami masida settena ai setteni haina hairaklami wafam sitabada police officer singaklami masidagi police officer sina nongmai sattuna satyata kapke torokpa matamda settena sensilaktuna nongmai adu munarami aduga settena yamna thina phurami masigi matungda nongmai sina police officer sigi thabakta kaplami masigi matungda settena mahakna purakliba thori aduga police officer sigi ngakte yesilami masida police officer sina ai police ni aibu hatkanu hairami masida settena police haiba sidi mara leiba sing phagadawani adubu nahakti phatraba mara leiba sing adugi matung inaduna makhoigi kangbuda yawsinduna phatraba thabak tawba police officer amani aduga ngasai makhoina dipti hatpa matamda haikhiba wahe aduga chapmanana happy journey haiduna police officer sigi thabakta kaurami masidagi lip asigi mingsena si kaiduna makhada taraklami adubu ngasai saramdi yekhiba thori aduna panduna mahak matawasumna sirami asumna hairiba wari asi ACP asida sakhi oiba miyo ama saduna sette asina liribani masidagi ACP na mihatpa nupadagi saktam aduna hak khangadra hairaklami masida settena mahakki saktam adudi aina punsida kauro hairami masidagi ACP na sketch artist ama kauduna uhoriba mihatpa adugi saktam adu yekhalami asumna settena mahakna uhoriba nupa adugi saktam adu haiduna sketch artist asida yekhalami asumna artist asina yekpa loire haiduna ACP asida yenghalakpa matamdadi settena hairamliba miyo asigi saktam ase hanagi mahakki asengba settegi saktam adu hairami asumna ayekpa laisi ubada ACP asingaklami ACP asina settegi mamangda ayekpa laisi pusinduna hanglare hariba nupa asi asengba makki nahak chumleko haina hanglami masida settena chumle masimangni hairami masigi matungda sinasi ACP police officer sina biru bhai gi manakta laktuna ngasai gi photo du udle biru bhai na photo du lokhatuni yengle police officer sigi mamai da cross mark kagli aduga maning de yenglu matamda number 2 haina thabasi ubada biru bhai asingak pada loikre amadi ACP na hanglaklami handaki oirakli ba mi hat asiga nahak ka mari leinaram gada mali hairami matamas da biru bhai na wafam asibu thaidoklami aduga ACP na ngasai sketch artist aduni yekhiba lai adu puthoktuna uhalami kanagumba sakhi oiba nupa amana mi hat padu uhowi hai mahak na haibadagi hariba sketch asi puthokpani haiduna ayekpa lai adu uhalle masigi sketch asi ubada biru bhai singakpada loikre amadi mahakna hairaklami nupa asi ai masak khangde adu mahakki thakatpa mi yeng adu ubada ACP aduna haiphet singnakre adu mahakna su isam chamba wahi do aina onthok nganglami aduga sketch asibu nang thamjinjaro aingonda gidi nang ne hena maru oigani haiduna piramle ACP asina nahakna sa section adi layuko haiduna biru bhai da hairamga mahak satkre ACP police officer asi hek sakhibaga biru bhai ne yamna sauna phuk hawatuna masigi nupa asi hojik phawba hinglamlidana adu aragadi mahak pu koichi thiraga phadunu poru haiduna mahaki miyoi singda mahakna yathang tawtharami masigi matungda biru bhai gi miyoi singado satyagi yum adu da lagle makhoina thong thiluba matamdadi satyagi mama saba nupa du mafam sida thorole masigi matungda biru bhai tholaktuna asagi ayekpa sketch tu puthoktuna ulle aduga masi kanano haina hanglami masida satyagi mama saba asina su khanglamde masidagi biru bhai na ngasai police officer da sakhi oikhiba nupa adu oina kau haiduna phone tawduna kaure matungda satya se mafam sida lagle mahakna lakpasi ubada satyagi mama saba asidi atuki mating ngaklami amadi mahakki thamoida wafam kya amasu phongdok jarami masigi matungda biru bhai na mihatpa aduna kari kari hairami tammu hairami masida satyana mihatpa aduna haiba wafamde biru bhai gi mamitta akibagi saktam oiba duni aina uba pamlibasi hairami adubu mahakna hairamliba wafam adu hojikti chumle hojik nahakki mitta kibagi saktam adu uba phangi hairami masidagi biru bhai se atuki matik shauna hogalaktuna matungda mahakpu uba tarabadi aingonda phone tawru haiduna hairaklami masida satyana hairiba nupa asi phanabagi damak ai sargi manakta leige hairaklami biru bhai na karigino haina hangbada mathangi mahakki sarak asi sar nangna oigani hairaklami masidagi satyana yamna tawsinaduna asumna mihat pasina hairami haiduna mahak kiba sasinaduna hairami wafam se hairamlaga mahak mafam asidagi thokre masigi matungda sin asi biru bhai gi manau nupa aje asiga biru bhai ga hek punduna leiba nupa amaga mafam asida udli matam asida atopa nupa amasina biru bhai na ngaujaduna hek tanaba nupi adu mafam asida leire hairaklammi kadai adudi haina yenglakpa matamdadi nahandagi mana ngaujariba shruti asi oiramle masi ubada aje asi ngakpada loikre
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯑꯖꯦ ꯑꯁꯤ ꯁꯩꯇ꯭ꯌꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯝꯂꯝꯃꯤ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯑꯩꯒꯤ ꯌꯥꯝꯕꯨꯡꯅ ꯀꯟꯅ ꯐꯥꯒꯗꯕꯒꯤ ꯇꯥꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯍꯥꯏꯔꯝꯃꯤ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯁꯤꯒ ꯑꯩꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯈꯪꯂꯛꯂꯕꯗꯤ ꯑꯩꯒꯤ ꯌꯥꯝꯕꯨꯡꯅ ꯑꯩꯕꯨ ꯉꯥꯛꯄꯤꯔꯣꯏ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯁꯠꯌꯅ ꯍꯥꯏꯗꯣꯛꯂꯨꯗ꯭ꯔꯒꯗꯤ ꯃꯍꯥꯛꯅ ꯈꯪꯂꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯕꯤꯔꯨꯚꯥꯏꯕꯨꯗꯤ ꯑꯩ ꯊꯣꯛꯄ ꯁꯦꯟꯅꯔꯒꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯃꯅꯥꯎꯅꯨꯄꯥꯅ ꯅꯪꯅ ꯈꯪꯗꯗꯨꯅ ꯇꯧꯕꯅꯤ ꯑꯩꯒꯤ ꯏꯌꯥꯝꯕꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯖꯦꯅ ꯅꯪ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯅꯪꯅ ꯑꯃꯨꯛꯇ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯑꯖꯦ ꯑꯁꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯠꯌꯅ ꯕꯤꯔꯨꯚꯥꯏꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯁꯥꯔ ꯑꯩ ꯗꯦꯋꯥꯒꯤ ꯃꯤꯅꯤ ꯃꯃꯥꯡꯗꯁꯨ ꯅꯨꯄꯤꯒꯤ ꯄꯥꯎ ꯄꯤꯔꯛꯇꯨꯅ ꯐꯣꯟ ꯇꯧꯖꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯥꯔꯅ ꯊꯤꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤ ꯑꯗꯣꯝꯒꯤ ꯏꯅꯥꯎ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯗꯨꯗ ꯉꯥꯎꯗꯨꯅ ꯂꯩꯔꯦ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯤ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯕꯤꯔꯨꯚꯥꯏ ꯑꯁꯤ ꯉꯛꯂꯝꯃꯤ ꯑꯃꯗꯤ ꯄꯥꯎ ꯄꯤꯔꯛꯂꯤꯕ ꯁꯩꯇ꯭ꯌ ꯑꯁꯤꯗ ꯁꯥꯎꯔꯛꯂꯝꯃꯤ ꯃꯁꯤꯗ ꯁꯠꯌꯅ ꯁꯥꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯊꯥꯖꯕꯤꯔꯣꯏ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯏ ꯑꯗꯨꯅ ꯐꯣꯟꯁꯤ ꯊꯝꯕꯤꯔꯣ ꯑꯩ ꯐꯣꯇꯣ ꯊꯥꯖꯔꯛꯀꯦ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯔꯨꯚꯥꯏꯒꯤ ꯐꯣꯟꯗ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥꯒ ꯁ꯭ꯔꯨꯇꯤꯒ ꯄꯨꯟꯈꯤꯕꯒꯤ ꯐꯣꯇꯣꯁꯤꯡ ꯁꯠꯌꯅ ꯀꯥꯞꯈꯤꯕꯁꯤꯡ ꯑꯗꯣ ꯐꯣꯟ ꯑꯁꯤꯗ ꯊꯥꯖꯤꯜꯂꯛꯂꯦ ꯃꯁꯤ ꯎꯕꯗ ꯕꯤꯔꯨꯚꯥꯏ ꯑꯁꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯖꯦꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ ꯃꯁꯤꯗ ꯕꯤꯔꯨꯚꯥꯏꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥ ꯀꯧꯗꯨꯅ ꯍꯥꯏꯔꯛꯂꯦ ꯅꯍꯥꯛ ꯍꯟꯗꯛ ꯃꯔꯛꯁꯤ ꯅꯨꯄꯤ ꯑꯃꯒ ꯄꯨꯟꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯖꯦ ꯑꯁꯤ ꯏꯊꯛ ꯊꯛꯀꯟꯅ ꯌꯥꯝꯅ ꯀꯤꯕꯒ ꯂꯣꯏꯅꯅ ꯃꯗꯨ ꯑꯣꯏꯗꯕ ꯄꯥꯎꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯃꯗꯨ ꯇꯧꯗꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯕꯤꯔꯨꯚꯥꯏꯅ ꯃꯅꯥꯎ ꯅꯨꯄꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯆꯤꯟ ꯊꯤꯔꯦ ꯍꯥꯏꯕꯗꯨ ꯈꯪꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯠꯌꯅ ꯕꯤꯔꯨꯚꯥꯏꯒꯤ ꯃꯃꯤ ꯑꯣꯏꯅ ꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩꯒꯗꯕꯅꯣ ꯅꯁꯥꯒꯤꯁꯨ ꯐꯤꯔꯦꯞ ꯑꯃ ꯂꯩꯖꯧ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯕꯤꯔꯨꯚꯥꯏꯅ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯅꯪꯅ ꯄꯥꯈꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯄ ꯇꯥꯔꯤꯕꯔꯥ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯕꯤꯔꯨꯚꯥꯏ ꯑꯁꯤ ꯍꯥꯠꯄ ꯇꯥꯔꯕꯗꯤ ꯇꯦꯟꯖꯩ ꯑꯃꯅ ꯇꯥꯔꯒꯦꯠ ꯑꯅꯤꯗ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯃꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯐꯪꯂꯅꯤ ꯑꯃꯅ ꯕꯤꯔꯨꯚꯥꯏꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯣꯖꯤꯁꯟ ꯑꯁꯤ ꯅꯪꯅ ꯄꯥꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗꯒꯤ ꯑꯖꯦ ꯑꯁꯤꯁꯨ ꯁꯠꯌꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯤꯡꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇꯤ ꯁꯍꯔ ꯑꯁꯤꯗ ꯑꯩꯒꯤ ꯍꯨꯀꯨꯝ ꯆꯂꯥꯏꯔꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯖꯦ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯃꯌꯥꯝꯕꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯒ ꯅꯣꯡꯃꯩ ꯁꯠꯇꯨꯅ ꯃꯌꯥꯝꯕꯅ ꯇꯨꯝꯂꯤꯕ ꯐꯩꯖꯨꯞ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝꯕ ꯂꯩꯇꯦ ꯐꯩꯖꯨꯞ ꯈꯛꯇꯅꯤ ꯂꯩꯕ ꯃꯌꯥꯝꯕꯗꯤ ꯃꯍꯥꯛꯀꯤ ꯇꯨꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯌꯥꯝꯕꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯃꯩ ꯃꯔꯨ ꯂꯣꯏꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯈꯪꯕꯗꯒꯤ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯃꯌꯥꯝꯕꯗ ꯀꯞꯇꯨꯅ ꯍꯥꯏꯖꯔꯝꯃꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯁꯤꯗ ꯕꯤꯔꯨꯚꯥꯏꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅꯕꯨ ꯅꯨꯄꯤ ꯑꯗꯣ ꯄꯥꯝꯖꯩ ꯍꯥꯏꯔꯝꯃꯕꯗꯤ ꯅꯨꯄꯤ ꯑꯃꯠꯇ ꯅꯠꯇꯦ ꯅꯨꯄꯤ ꯇꯔꯥꯅ ꯈꯨꯖꯤꯡ ꯑꯣꯏꯗꯨꯅ ꯅꯪꯒꯤ ꯃꯥꯡꯗ ꯀꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯅꯨꯄꯤ ꯑꯃꯈꯛꯀꯤ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯕ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯐꯥꯒꯤ ꯑꯣꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯅꯀꯣꯛꯇꯨꯗ ꯐꯠꯇꯕ ꯁꯥꯒꯠꯂꯛꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛ ꯅꯪꯕꯨ ꯍꯥꯠꯇꯣꯛꯄ ꯍꯥꯏꯕꯁꯤ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯖꯦ ꯑꯁꯤ ꯀꯞꯇꯨꯅ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯕꯤꯔꯨꯚꯥꯏꯅ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨ ꯑꯣꯏꯔꯤꯕ ꯑꯂꯤ ꯑꯁꯤ ꯀꯧꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤ ꯄꯨꯊꯣꯛꯈꯤꯅꯕ ꯍꯥꯏꯔꯝꯃꯤ ꯃꯅꯥꯎꯅꯨꯄꯥ ꯑꯖꯦꯅ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯂꯤ ꯑꯁꯤ ꯀꯧꯗꯨꯅ ꯕꯤꯔꯨꯚꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄꯤꯔꯅꯨ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝꯗ ꯄꯨꯈ꯭ꯔꯣ ꯑꯗꯨꯒ ꯅꯈꯣꯏꯅ ꯄꯥꯏꯔꯤꯕ ꯐꯣꯟꯁꯤꯡ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯜꯂꯨ ꯃꯔꯝꯗꯤ ꯑꯩꯅ ꯍꯣꯔꯦꯟ ꯍꯥꯠꯄꯤꯔꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯁꯤ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯕꯤꯔꯨꯚꯥꯏꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥ ꯀꯧꯕꯅꯤꯅ ꯃꯍꯥꯛ ꯋꯥꯈꯟꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯍꯥꯛ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯦꯒꯥꯖꯤꯟꯁꯤꯡ ꯑꯗꯨ ꯅꯨꯡꯁꯤꯠꯅ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗ ꯅꯝꯕꯔ 3 ꯍꯥꯏꯅ ꯊꯥꯕ ꯑꯦꯟꯚꯦꯂꯞ ꯑꯃꯁꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯑꯦꯟꯚꯦꯂꯞ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯀ꯭ꯔꯣꯁ ꯃꯥꯔꯛ ꯆꯤꯡꯗꯨꯅ ꯃꯅꯤꯡꯗ ꯅꯝꯕꯔ 3 ꯍꯥꯏꯗꯨꯅ ꯊꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯁꯤ ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯀꯣꯜ ꯑꯃ ꯂꯥꯛꯂꯦ ꯐꯣꯟ ꯑꯁꯤ ꯁꯠꯌꯅ ꯇꯧꯔꯛꯄꯅꯤ ꯁꯠꯌꯅ ꯁꯥꯔ ꯑꯩ ꯗꯦꯋꯥꯒꯤ ꯃꯤꯅꯤ ꯍꯥꯏꯔꯝꯃꯤ ꯃꯇꯨꯡꯗ ꯁꯠꯌꯅ ꯑꯩꯅ ꯗꯦꯋꯥꯒꯤ ꯃꯤꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯅꯪꯉꯣꯟꯗ ꯀꯗꯔ ꯁꯥꯟꯅꯕꯁꯤ ꯅꯪ ꯁꯨꯈꯪ ꯈꯪꯗ꯭ꯔꯦ ꯗꯦꯋꯥꯕꯨ ꯑꯆꯤꯛꯄ ꯃꯐꯝꯗ ꯄꯨꯔꯛꯂꯒ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯄꯤꯗꯨꯅ ꯍꯥꯠꯈꯤꯕꯗꯨꯁꯨ ꯑꯩꯅꯤ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯃꯕꯨ ꯁꯣꯄꯤꯡ ꯃꯣꯜꯗ ꯄꯨꯔꯛꯂꯒ ꯊꯧꯔꯤꯅ ꯌꯥꯜꯂꯒ ꯍꯥꯠꯈꯤꯕꯗꯨꯁꯨ ꯑꯩꯅꯤ ꯑꯗꯨꯒ ꯅꯪꯅ ꯉꯥꯎꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯥꯡꯗ ꯊꯨꯍꯟꯗꯨꯅ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕ ꯑꯣꯏꯍꯟꯈꯤꯕ ꯑꯗꯨꯁꯨ ꯑꯩꯅꯅꯤ ꯑꯩꯒꯤ ꯃꯤꯡ ꯁꯠꯌ ꯀꯧꯏ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯊꯪꯒꯤ ꯄ꯭ꯂꯥꯟꯅ ꯅꯪꯒꯤ ꯅꯈꯨꯠꯃꯛꯇꯗ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥꯕꯨ ꯁꯤꯍꯟꯕꯁꯤ ꯑꯩꯒꯤ ꯄ꯭ꯂꯥꯟꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯄ꯭ꯂꯥꯟ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥꯕꯨ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯇ꯭ꯔꯥꯏ ꯇꯧ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯕꯤꯔꯨꯚꯥꯏ ꯑꯁꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯃꯔꯣꯏ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯍꯥꯠꯅꯕ ꯄꯨꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯇꯥꯟꯅꯔꯛꯂꯝꯃꯤ ꯃꯍꯥꯛ ꯍꯟꯅ ꯐꯣꯟ ꯇꯧꯗꯨꯅ ꯇ꯭ꯔꯥꯏ ꯇꯧꯔꯝꯃꯤ ꯑꯗꯨꯕु ꯁ꯭ꯋꯤꯆ ꯑꯣꯐ ꯂꯣꯏꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯖꯦ ꯑꯁꯤ ꯑꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯊꯝꯂꯒ ꯂꯨꯈꯝꯗꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯦ
mahakpu nongoina he kapaga birubhai asi mafam sida sensilakle mayamba birubhai asi sensilaktuna manau nupa aje sibu kau duna kaplami asumna tawringi da khangudana phone call ama sulagle phone tawrali basi sattenani mahakna hairami aigi nungsijaba misakaduna aigi tampak makta da sibase aduki matik thamoi kaibani nahaksu hojikti madugi thamoi kaibadu khanglerini hairami masidagi birubhai asi songmun khiduna nahakna natik leirabadi aigi mang da tholo hairami masida sattena nahak aigi aroiba sarakadu oigadawribani aduna ai soidana nangi nakta laklagani hairami asumna birubhai asi su songmun khiduna yamna kanna lauduna khanglami Hauzik birubhai ki kangbo sina baramada sattebu thiri mafamsida makhoinati sattani haibasi khangdaba sumna mihatpabu uhoba sakhini haina khalliba satte asibu mafamsida kaure aduga mangonda su ngasai gi sketch ki picture adu piduna mi myamda yenthou kana masi uba yawrbadi pawpira u haiduna mahakpusu pawkhol tharami masig matungda shruti asi mafamsida sattebu thina nabagi damakta lagami matamasida birubhai na shruti asi phakre aduga mahakna laudun hairaklami nahak mafam aswaida lei haiba I khangi nangna nungsijaribu nupi asi kanba pamnabadi nahak tholo haiduna laurami nangna maram oiduna aigi inaw nupa phawa aina halan mari hauzik nang tholaktrabadi nupi asi saram masida thang lenduna halagani hairami matamasida shrutina mihatpo oiribasi mahaki mamangna lebliba satte asi oigani haina mahakna khangle masigi matungda manungda phulliba miyam ase loina mapanda tanthokre sattana birubhai mihatpu nupa ado mayam thokibasida yawkhre haina mahakna hairaklami masidagi mahaki leiriba kangbo asibu mapanda thoktuna mihatpadu mapanda thokre hairabani na thirunaba loina mak thadokre masigi matungda birubhai ga sattega shruti ga makhoi ahum khakta ngai howe matamasda amukasu sattena birubhai da phone tawsilami aduga ai hojik nangi tungda leire haidun hairaklami birubhai na leithoktuna yengma matamda mahaki mangda uribasidi makhoina ramni haina khalliba nupa aduni masida birubhai na ram hojik mahak mafam swaida leire hairi hairakpa matamda sattena ai ram natte ai sattani haiduna mahakna masak sengna taklami masidagi birubhai na nahan makhai atopa misak ama saduna sattena tawramliba acting khudingmak mahakna khanglaklami masidagi ani asi sensin naraktuna phunaraklai sattena birubhai asibu fajana phutharami aduga mahakna hairami aigi mai thong khaktani hongkiba adubu aigi laman singningbagi mai asidi ngasi phawba mutri hairami aina nangonda haikibadai aranba matamda aranba mafamda lagle haiduna maduda sunangna thausakhide madugi matungda dipti bu nangna hale aduga aibuna hingna thamlamle masi nangi khwaidagi soibani haiduna mahakna tamthina phutharami hojik sattena birubhai asibu phubuda kannanaba kanasu leitre maramdi ngasai satte asibu thinanabagi damakta mahaki kangbu adu mapanda loina senthokre maramaduna mahak mathanta leibanina hojik sattena mahakpu tamthina phuthari birubhai asibu phasana phuraba matungda building asigi mingsen amada sattena birubhai ki charamda saptuna thamlami aduga hairami asiba haibasi kayamuk tamthibano haibadu nahak building asigi makhata tarakpa matamda nasana ujaba phanglagani haiduna happy journey hairaga mahakpu building asigi mungsen asibu namkhaiduna thadaraklami asumna birubhai asi makhata taraklami aduga karamagi mathakta taduna mahak sire masigi matungda satya se shruti gi manakta sangsilaktuna aina nangbu sizinakibagi damak aibu ngakpiu hairaklami masida shrutina nangna karisu lande nang leirambagi ngasi aigi thawaisina hingjabani nang leiramdrabadi ai soidani siramgani madugi damakta aina nangbu thagachari hairaklami masigi matungda satyana shruti da bai hairamlaga mahak adum lakle shruti su mahakki nungsiba do phongdokpa ngamdaduna adum leihore masigi matungda ACP police officer aduna dirubhai gi siriba hakchang adugi manakta laktuna yenglami ngasai yekhiba case adu mathakta tadun leire aduga birubhai gi photo da number 4 haida thabadu ure masigi matungda kana amuk hatka dawriba jano hairami masigi matungda sin asi satya se yeknaba leitre mahaki laman singbagi asa adu mapung phare mahak hojik yeknaba mata leitre haiduna yamna masa wai sangna mahaki bike adu thaudun laglami adubu lambi da traffic ki red light tharaktuna mahaki bike adu ngaktang khamdun leiri matamasida mahaki nakanda khamliba car asidagi nupa amana satya asibu ubada aduki mating ngaklami amadi mahakna khangudana nongmai satoroktuna satya da kaplaklami adubu satya dadi palhodre mahaki manakta lagliba sangni nupa do oina palam masidagi nongmai kapliba nupa asi car asi langthoklam laga sien khirami satya na sunupa asibu kana tanarami sen mahakna nongmai kapasu leblamde adubu satya na yamna haisingna leithoktuna nongmai maru sing adu amata palhalamde masig batungda nupa asina huri khawdagi phone puthoktu mahakna leiriba Visakhapatnam masidagi Delhi da phone tawrami mahakna phone tawriba nupa asi minister oiba nupa amadani aduga mahakna hairami aikhoina hatchiba nupa do hojik phau hinglamli haiduna haribu wafam si tabada minister asi ngakpada loirami mahak ezmana naba miyoini pakhatpa thukatpagi paw si tabada mahak aduki matik awab oirami masidagi inhaler du chingduna mahak anaba du control tawnaba honarami masidagi mahakna hairaklami adu oiragadi dharma da phone tawduna hariba paw si amuktang tamkho hairami masigi matungda nupa asina nongmai na kaplam mahakna kaplakpa nongmai maru amana satyagi sagan maru da palami matugda mahakki nongmai maru loire asumna tawringi tanja asida satyana tanariba nupa asigi yamlaba miyoi kangbu kharasu mafam asida thomjilagle yamlaba miyamna satyada attack tawralami adubu yamna haisingna satyana mi sibu sathina putharami
ꯃꯐꯝ ꯑꯁꯤꯗ ꯎꯠꯂꯤꯕ ꯐꯥꯏꯠ ꯁꯤꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯑꯣꯡ ꯇꯥꯏ, ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯁꯠꯌꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯠꯌꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯕꯗꯒꯤ ꯅꯨꯄꯥ ꯑꯁꯤ ꯁꯤꯒꯗꯧꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯁꯠꯌꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯍꯥꯛ ꯀꯅꯥꯅꯣ, ꯀꯔꯤꯒꯤꯗꯃꯛ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯔꯤꯕꯅꯣ, ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯄꯤꯕ ꯅꯪꯗꯅ ꯅꯨꯄꯥ ꯑꯁꯤ ꯁꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯠꯌ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛ ꯑꯩꯕꯨ ꯍꯥꯠꯄ ꯄꯥꯝꯂꯤꯕꯅꯣ, ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯟꯗ ꯃꯍꯥꯛ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯅꯥꯛꯇ ꯃꯤꯡꯁꯦꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯤꯡꯁꯦꯟꯗꯨꯗ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛ ꯈꯪꯂꯛꯂꯦ ꯃꯗꯨꯗꯤ ꯍꯥꯠꯄ ꯄꯥꯝꯂꯤꯕꯁꯤ ꯃꯍꯥꯛꯄꯨ ꯅꯠꯇꯦ, ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯥꯏꯊꯣꯡ ꯑꯁꯤꯕꯨ ꯌꯦꯡꯊꯤꯅꯕ ꯃꯤꯁꯤꯡꯅ ꯍꯥꯠꯀꯦ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯛꯂꯝꯃꯤ꯫ ꯂꯩꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯅꯥꯀꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯄꯨ ꯀꯅꯥꯅ ꯍꯥꯠꯄ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯍꯥꯛꯅ ꯊꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯈꯪꯍꯧꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯦ, ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩ ꯗꯥꯛꯇꯔ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ, ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯩꯅ ꯄꯤꯕꯅꯤ, ꯅꯪꯒꯤ ꯅꯠꯇꯦ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯗꯥꯛꯇꯔ ꯁꯦꯂꯦꯖꯥꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯗꯥꯛꯇꯔ ꯁꯦꯂꯦꯖꯥꯅ ꯀꯅꯥꯅꯣ ꯅꯪꯕꯨ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯁꯠꯌꯅ ꯑꯩꯅꯤ, ꯃꯃꯥꯡꯗ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯆꯦꯟꯈꯤꯕꯗꯨꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯄꯗꯒꯤ ꯁꯦꯂꯦꯖꯥ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ, ꯑꯃꯗꯤ ꯅꯍꯥꯛ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯍꯪꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯌꯥꯝꯅ ꯊꯨꯅ ꯗꯥꯛꯇꯔ ꯁꯦꯂꯦꯖꯥ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯊꯦꯡꯅꯔꯦ꯫ ꯃꯁꯤꯗ ꯁꯠꯌꯅ ꯑꯩꯅ ꯀꯣꯜ ꯇꯧꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯀꯝꯗꯧꯔꯤꯕꯒꯦ ꯍꯪꯕꯒꯤ ꯃꯍꯨꯠꯇ ꯅꯪ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯔꯒ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯦꯜꯂꯛꯂꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯑꯃꯗꯤ ꯂꯩꯔꯦ, ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯇꯥꯟꯅꯔꯤꯕꯁꯤꯡꯁꯤꯅ ꯀꯅꯥꯅꯣ, ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯄꯤꯔꯤꯕꯅꯣ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯃꯥꯏꯊꯣꯡ ꯑꯁꯤꯅ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯗꯥꯛꯇꯔ ꯁꯦꯂꯦꯖꯥꯅ ꯅꯪꯉꯣꯟꯗ ꯄꯥꯜꯂꯤꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯃꯣꯏꯗ ꯆꯨꯗꯨꯅ ꯂꯩꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯥꯏꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯁꯠꯌꯅ ꯃꯍꯥꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯔꯛꯄꯗ ꯁꯦꯂꯦꯖꯥꯅ ꯃꯗꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯥ ꯆꯔꯟ ꯀꯧꯕ ꯑꯃꯒꯤ ꯃꯥꯏꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯁꯠꯌ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫